ngasi phong hiba tongan ba Manipuri si phong singdigi maruiba I pausing khongwacharakanda Myanmar goiba maruiba pausing myam update pijage yamnamak lebak thiba thaudo ama Myanmar da thokre myam tamina siloifo Myanmar military na protesting makok ta kapkani report security forces na Myanmar mioi maudra hena hatkre Myanmar gi armed forces de ngasi thangja numita anti-coup activity sing asauba pangalama utnanabagi appeal tawrakibaga protesters sing makok security force na nungmaina kapkani haina military junta aduna warning tokre haina state television na phungdokre protesters sing da pandam thamduna MRTV news channel da lauthokiba broadcast amada nakhoigi kok amasum lukham da nungmaina kapagi khudong thibadu nangani haibasi nakhoina khangadabani haiki haukiba thagi military coup adugi matungdagi khwaidagi misimina thokpa protest singi numit amada ngasi thangja numita security force singna Myanmar gi mafam kyada mioi maudra hena hatkre haina pausing amasum ohobusingna phongdokre Myanmar Now News portal na security force singna lebak sigi mafam kyada mioi maudraga mathoi hatkre haiki Mandalay da yamdrabada hatkiba mioi kunga mapan gi manungda supnatagi sahi manga da ngairiba angang phawpa yaukre haina local media na haiki Yangon da yamdrabada mioi kunga mari hatki haina Myanmar Now na haiki armed forces ki damak ngasi ikaiba numit amani haina phamdagi tanthokiba lawmaker singna linkhatpa anti junta group CRP haiski wangang loi ama oiriba Dr Sahana online forum amada haiki amaramda Myanmar gi ethnic lalhauba group kunga marigi manungdagi ama oiriba Karen National Union na Lieutenant Colonel ama yauna Thai border manakta miyoi tara hatun army post ama paisile haiki Maduda makhoi masagi fighter amasu si haiki yamdrabada protester ani hatkiba mayingyan kauba center town da thuya zauna aikhogi yum singda phaw makhoina aikhoibu sa use kumna hali haiki junta si lekha ta driba phaw soidanamak lanthenglagani aikhoina protest tawkhigani haina makna makhata khi ngasi sikhiba singasi tharaga military coup matungi sikhiba misamgi masing samri henkre humdraga taruk suba Myanmar Armed Forces de ngasi terror amasum ikai khumnadabagi numit ama oina haktuna lehauragani haina Myanmar European Union delegation aduna haiki angang sing yauna khulai paidaba misam sing hatpa ngakthokningai oidaba thabak singni haina makna makhata khi US amasum European Union gi anauba sanction singa loinana sayol asida Myanmar military junta gi mathakta international gi sapu hengat khre adobo konung Nepal doda ngasi pangthokiba armed forces de pereta Russia gi deputy defense minister Alexander Fomin Seryaki nomagi mamang na sumhakna senior junta lusingba singa unaki Russia asyang marup amani haina junta lusingba senior general Min Aung halengna haiki India Pakistan Bangladesh China Russia Vietnam Laos amasum Thailand lebak nipana peret aduda mihut sing tharaki adubu minister ama oina tharakpada Russia matumtani haina diplomat sing haiki Myanmar fail oiraba state amana India China Russia US amasum Japan yaun asauba power punama singsilakpagi oithokningai lei maduna sathiba international crisis loinana Myanmar masamaki hena sauba mang takpa ma thoan ba yai haina ayiba masum historian than mintauna Twitter iki haina supawa mana sumakhatana phongdorakli atopa pawamana Myanmar gi tamu adi lamphalong khuntak lanchin baga manare yumthang nariba Myanmar hauji hauji oiragdiba phibam gi border town more ga thangnariba Myanmar gi tamu amasum namphalong khuntak lanchi baga manare amaramda Myanmar gi miyoi sing more da sanglakpa thingnaba Assam Rifles amadi state force na akan bathabaksu paikat paukhre pau sinai Indo Myanmar ngamkhai paringi tuan mafam na police commando team yauna Assam Rifles personnel singna akan mangaksin bagi thabak lakhatre ngamkhai paring na khundariba khul kyagi miyoi satok jasin tawbuda saktak se sek tawbudu hokre nakalama romda ASP Technopals more dalaktuna oiraliba phibam asigi matana kupna yengsinbaso hokre hairina su paw mana makhatari atopa pawamana Myanmar Lanmi gi outpost mai tharamle Indo Myanmar border pillar number 79 manakta leiba more 1 number 5 Muslim Basti Laikai ge lonaba Myanmarom thangba nakalda laiba bal papung haina khangnaba mafam amada laiba Myanmar Lanmi gi outpost camp ama mai thadoklamne hairi
ngasi numidang pung nipan khara helakpa matamda Myanmar Army gi outpost ke madu mai tharam kibani mafam asi namphalong kaithel gi yamna laptaba mafam amani mai tharam baduna outpost asida leiriba bare kaya tumna mai sakhre adumainamak Myanmar police natragana mari lenaba authority amatana mai edu kanbagi thabak chatakhide thaudu aduda mai na sak loinana misimina thokpagi pau phangba leitri haina su pau amana makhatana su phongdorakli atopa pau khrana mi hat pe hengalaglabati Myanmar gi khulai pai ethnic faction sing tumin leiroi military junta ge forcing na protesters sing leptana halakpa tarabde Myanmar gi ethnic khulai pai forcing na tumina yengduna leiroi haina khulai pai maru eba group sing gi manungda amagi leader na thangjanumita phongdokre local media amasung witness sing gi matungina junta na sahi gi oiba Armed Forces Day celebration tawringai thangjanumta Myanmar gi mafam kya ra sathakiba protest singda security force sing na nungmai kapra mi kya sikhi Myanmar amadi Forces Day asi Armed Forces Day amanate masi makhoina mara leijadaba miyoi sing hatpa numini haina Restoration Council of Sun State Army South RCMS ki Sir General South Sarmana phongdokhi mauna makhatana hai masi democracy ngak sienbagi wofam nate makhoina karamna democracy da soganbagi haibu wofamni makhoina protesting makhatana kappa taragadi ethnic group khudimagna madubu tumina leptuna yenglaga leiroi Thailand gi border manakta operate tawriba RCSS asi ku adubu condemn tawkibu khulai paibi ethnic group singi manungda amane makhoina protesters singi damakta lepkani haina lakthoki Myanmar gi khulai paibi ethnic faction dozen ani natragana khulai paiba ethnic faction singna laiba adugi mafam kya pak sauna control tawi mamangda military parade amada wa ngangladuna junta leader Min Aung Hlaing na haiki army gi mathaudi miya mungak senba masum democracy sakhoranba sini army na February amada power pasilaba matungda laiba aduda Mikhal Soidana Pangtok Lagani haina sukmahang thajaba pikhi Aung San Suu Kyi gi National League for Democracy NLD na sauna mai paki ba hokiba November 9 na pangthokiba mikhalda aran awi kya satakhi haina moral sibaga loinana military na laingak paisilaga elected leaders sing hajilaga thamki siribasing adu tharaga army na ku gi mayokta leibasing namthana ba khonabda sikhiba mi gi masing sahumga nifu henkre protester kayana Federal Army ama semna ba demand tawki South Sarkansu madubu sagotki ethnic khulai paiba group sing hauzik manaba yeknaba ama mayoknari miyamda sogoliba singdu saitheng pinaba aikhoi masel khusamnanaba mathau tai haina maknasu makhatana phongdoki haina pausna makhatari atopa pawamana Myanmar gi miyoi singidama kem hangba yaroi hauzik yum thangnaba Myanmar oiragliba phibam asi yenglaga Manipur yauna border state sing far India da Myanmar gi miyoi singna leiba asida niyam kaina Senchila pasida district administration amadi civil society organization singbana kem hangdolaga makhoigi sana thaknaba amadi laifam safamna singba pibi yaroi haina Manipur government ki special secretary home Haisgyan Prakash Singhana thadorokpa sirol amana khangalakli sirol asina haidibana Myanmar dagi senchilakpa miyoi sing aduda asu apan yawba thoklagadi makhoi sing adu humanitarian gi oina yenglaga medical attention na singbadi pibi yai Myanmar dagi senchilakpa amadi sadang phamlau no khonariba sing adu yamna nunglukpa mawong amada makhoi gi maramdamda halanana bo khonagani Aadhar enrollment gi thabak thoram sing khudakta lepkadabani amadi Aadhar enroll ga mari leinaba kit sing adu safe custody da thamgadabani hairena su pawamana makhatana phongdora amasum atopasi phong singdana Myanmar da ngarang military na miyoi maudraga humdoi hatkir haina su maroiba paw amoina phongnari and thank you